Kampokpi district ki khoi CSO singna anoba chahi 2026 na lakpachida khoi popi thabagi mapung pana thinglagani haina warep lawri jamasi chahi loiramda gi karamba tongan ba ron bejenda oibiriba no masi micham prajada apang basi libra na traga ngahaki makhoi masi nungaina ba masi phongdorok libra masi karigumba makhoi na Kampokpi gi CSO singna anoba chahi na lakpada khoi popi thabasi paktakna muthatna ba honarani haba wafam sina chumba taragadi kari karamba awonba youth chingda aduga hojik drug mafia in nariba yoliba chariba singsida kari homu porakpa yabage kari CSO singna lawriba si achumba oi taragadi habjoja ahanbada masi kari karba meaning bi yaja Rakeshor Thaudam khoi anchor yamna phajana newspaper singi ngasigi nainabagi wafamsi pukalai ena maruiba ma anamakada notice window gi viewers sing yafamdi kai khumnaba thamjari yaipa paujin pijari hojik haribasi sahi ani makhai ahum gi mayada koigi lan horak liba haiba tare terrorism gi thabak makhal makha kaya pangtholak liba aduga tahoidaba thang mayama tawduna lakliba asi gi ikon kon bada sahi loisalakpa ko asiga sahi haurakpagi 2026 tagi hauraga asiguma kanglup asina poppy plantation asi akoigi bulap lepna bo honarani haibase aikoina thenglabasu thengna nuaitaba kaya leiragasu afaba khudam ni haina ina welcome tongningi loinana masida praman tawribasi Rakeshor poppy tharga income la e haibasimadi haribi statement jinna praman tawre ko akoina sum hairamba moina tharasu adum phaba khotpa tonganba mayama yaurabasu masai masamang akoi poppy thai haibagi statement dumakti thoktri adubu hojiki piriba statement sina takli basi ekoi poppy sangna tharakle haibasi ekoi yajare masi phattaba malemgi ek law ko illegal oiba posak amani haiba adu khanglakpadagi akoi masi 2026 tagi toklagi haiba wafam du thamakpani masi masu kanai aduna masina khunayama ikoina mamangda tongan balibak mayamama nisada laisuraga mangkhibagi mutkibagi sainagi opium war na singba makhal makha kaya ko akoina masi sizindarakanda masina youth singi akoigi pillar of the society wariba youth singki achauba impact ama piraga ma tin changhallakanda khunaiji muthatnabagi lalong kayagi wari wakha marang kaina leigre asi matam phangde ko masi khangi hariba posak asi lakpana koina khunai ama khatang de sokpa natana hojikti golden triangle dagi laiba akoigi magi impact sina malem sida drug ki achauba cartel mayam ama tholakwa masina malem gi youth sing da firiba saitheng impact mayam se aikoi loina khangaga phatte haiduna masi thingnaba laknabagi wathok mayam ama lakhrabani adubu nuai tribadi asigumlaba hainabi asi aikoina golden triangle gi kanu si aikoina manipur gi jaga north east gi jaga da ship tor aga another golden triangle ama semkalakpagi wari do aikoi ngasi thengnari bani numit khudingi thangnari bigim thongnaba mayam asida masigi drug ki trading mayam gi kanu si phadana khotna lairi basi masi kanamatana lali haibunga marudi potni aduna magi trace sina phawraga route toina sahi sangna lakpadugna masai gi malemda apang khuding mag sinmatna sakhai khriba matungda aikoina maduda sonbada natana amcu madudagi lithau khuraki oiba masak mayam amana akoigi pot mayam amana aikoina particularly manipur si youth mayam se aikoida sathina sohallavani ko aikoida 1975 da khangwanga maktabadagi yu nisa ganja mayam punjalaka masigi ima singi 1975 ki hoji nisabandi ihau gaina akoi sinna tungi se kaking lomdagi horaga tawgibagi wari akoida lairibani ko aduna mayam si yenga kanda poppy plantation si is the easiest illegal su oibagi mathakta easiest oiba haiba tare mana hectare amada tha tarukta lupa lising humdraga mangaga samga gi sangji akoigi tan mangamibani ko akoina data da aduna mana ngasai 6 months ki manung da poppy ma kanu si pambi ji thara matungda 𝐍𝐄𝐖 dagina samga baugi maruji luokanda amuksu adugi plus marudugi dagi amuk another 400 to 500 kg per hectare da akoigi
crude latex haidana poppy latex haidana magi tongana chemical composition mayam yawba hai latex si madu jong phangi bani mar maduna hairo mayam singa si thabada magi kanu si estimate si lupa lising kunthra ga mapan ni sangwa mutani sangi je ko adugi mayam du khaidokraga aikoina magi income ji lakh amaga lising tara taret samaina lei lam lising tara taret sigidigi magi capital kagi mayam du khaidokra matungda lising humdra maga sangwa si chawrakna minimum lemi bani ko an hectare kaya no khoisi da koi ekar kaya no koi thabagi report sarkar gi ko laigre adu taragadi masigi pot sidagi achauba income ma laga income do for the welfare ko ari without koi deforestation umang wamang kokthok na saigi tauragadi aduga amcu maduna tangai padana miyoi civilization da kana hida lang thak sungbagi with due permission from the concerned koi Madhya Pradesh Andhra Pradesh tongan jaga sing da su koi gi popi ji thanari bani sarkar ri permission lauraga madugum da surat natta bida koina masi illegal oiba khulai leisinna ba aduga lan hauna ba aduga leibak thukaina ba aduga genocide mayam tawna ba crime tawna ba criminal tawna ba simatta tawraga di madu malem na yadi malem da achauba Hitler phauba koi turi bani ko malem gi miyoi bagi kaino si yenga kanda aduna toan ba amin di amin gi oiro natraga dictator mayam se mayam se loina ba tu bani si khanga kanda hujiki poppy plantation lep kani haibase masi ekoina adum thaja basu thami maramdi masine hena soon ga je phur khuding de soon gani arga singi kanu se forest upano pal leitrabadi kanu sing de jivam ta leiroi saji sangai amatta leiba ngamdaba adumaina mi chu sing de leiba ngammoi nong tampak lamda akhuna amuk shelter laurakani ko singjina pungko kokhrabadi amaraduna hari mayam si yeng kan koi nungsi chana leiminagadabani asengba shanti gi pauchin pigadabani tawhoidaba thabak tawridabani leitaba pot kano tawridabani maramaduna akano ai samjenge koi 2026 tagi hauduna hariba kangpok pironggi CSO mayam singasina maroina sinkuki gi popi phaba lepkani haibase lephansi aduga akana miyoi bagi hak khongauna bagi thabaksi amu hana tawgumsi amana amabu hanthana yengba natraga namthaba hojik adu chawkhalba matam asina ngamgadaba nati aduna hayo mayam sing yenga kanda sahili sanction ai pai pu mayam ga leiminarakpa mayam sing asi yenga kala tung koina suron phur kuntra mayam ama leiminari sigi apun bagi masak oiba amak sinaramna bo hona si 2026 na lakpada tawbada di 1951 gi matungda lakpa khoi khori nafum ta da mito miran sa singdi amakhoi gi makhon thangum si makhoini akhoi gi isni naw singi kanoda marakta kogi singsiep thariba si mayam si hala thamge ko thaka chai oja yamna chum mofam ne oja na phongdo piri se kogi popi tha ba si koi absolute pesa phange ha ba si khange adu masi afaba khongthang di nate ha ba duni yamna mamang da toning da ba thodok any crisis jam thok khiba le ga su huju si oriba phibam amadi huju si ki anoba chahi na lak ji da kogi Kampokpi district ki CSO singna kogi popi tha ba si koi mapung phan thingga gani ha ba wafam si yamna afaba khongthang ni masi thabak toin onthok piu ha ba duni mayam da thamjani wafam adadi ngasi gi koi ozan thambi ji wafam